Lakhipuronline puthok January ki tang mari sagol se numit ki Khomjinba Pao tabirase ahan bada maruoi Pao Assam ki Golaghat jila ki Balijan da thokiba lambi ki kudong tiba thokdok amata mioi 13 leikidre Silchar shahar da numidang amata da huran ba 13 amadi huralakiba potlam kaya police na phagat khre Cachar Binnakandi South Barak Complex da state level handloom expo pangtokadori DESAM ki kunithoi suba mapo kumon thorom Jiribam district da supangtokre North East Academy Lakhipur Kunogi annual sports meet ki manamathum yantokre amasung Meisnam Joikumari Memorial 5-a-side football tournament Cachar Binnakandi da hodokre Hojik mapungoi ba pau tabirase Assam ki Golaghat jila ki Dergaon Palijan tin alida ngarang ayuk thokiba lambi ki kudong tiba thodok amata mioi 13 leikidre kayamarom asoka pannangle passenger nipu manga puduna lakiba bus ama truck amaga manga thomjina kiba thodok aduda mioi 10 thodok pamda leikide aduga ahumna hospital da leikidabani Pradhan Mantri Narendra Modi na thodok sida awaba phongdok ki bagaloinana leikidaba mioi singi imung manungda lupa lakh ani tawduna ex gracia pinana balak thokre aduga fibam thina soka pannanglaba singda lupa lising yankai pinaba sulak thokre Haukiba tha amani asida Silchar shahar ki mafam amana traga amada nongma kangdana Rongpur Tarapur Malugram Silchar manung College Road New Silchar na chingma mafam singda huran chinthi ki thodok kya thokduna lakhi lamdam asigi miyamna hiram asigi matangda itatatana police ta wakatuna sulakhi haukiba leibak pokpa numit Cachar police ki SP Numal Mahatagi lamjing makhada police ki khutpu amana Silchar shahar amadi manak nakpada leiba mafam singda numidangi matamda chathakiba khongjang amada huranba mioi 13 amadi makoina huralakiba polom kaya ga loinana police na phagat pangamkhre pharaba singasigi mathakta police na wahang pahong chathare আমাৰ শিলচৰ নগৰখনত বিভিন্ন সময়ত চুৰি ঘটনা বা অন্যান্য স্নেচিংৰ ঘটনা হৈ আছে মাজে মাজে হৈ আছে যিখিনি আমাক পাব্লিকে আমাক জনাইছে আৰু সেইবিলাকৰ আমাৰ ইয়াত কেছ মোকদ্দমা ৰুজু হৈছে সেই সংক্ৰান্তত আমি যোৱা নিশা এটা বিশেষ অভিযান আৰম্ভ কৰিছিলোঁ যে ইয়াত যিবিলাক ঘটনা হৈ আছে সৰু মহল্লাবিলাকৰ যিবিলাক চুৰি ঘটনা চলি আছে সেইবিলাক লৈ এটা বিশেষ আমি এটা অভিযান চলাইছিলোঁ আৰু 5টা পুলিচৰ টিম আমি ইয়াত তৈয়াৰ কৰিছিলোঁ আৰু 3টা টিমক আমি আমাৰ DSP প্ৰফেচনাৰে লিড কৰিছিল আৰু 2টা টিম আমাৰ OC কাছাৰে লিড কৰিছিল গতিকে OC শিলচৰে লিড কৰিছিল গতিকে আমি যোৱা নিশা গোটেই নিশা জুৰি আমাৰ এই অভিযান চলিছিলে আৰু এই অভিযান কালত আমি 17 জনকৈ ব্যক্তি যিবিলাক হবিচুৱেল অফেণ্ডাৰো হয় আৰু তেওঁলোকে বিভিন্ন কেছত তেওঁলোকৰ চুৰি ঘটনাত তেওঁলোকে অভিযুক্ত হয় গতিকে তেওঁলোকক আমি ধৰিবলৈ সক্ষম হৈছোঁ আৰু তাৰ লগতে আমাৰ বহুতো সামগ্ৰী চুৰি কৰা সামগ্ৰী আমি উদ্ধাৰ কৰিবলৈ সক্ষম হৈছোঁ আৰু আমি যি কেইজন মানুহ ইয়াত তেওঁলোকক ধৰিবলৈ সক্ষম হৈছোঁ তাৰ 17 জন ব্যক্তি আছে টোটাল 17 জন ব্যক্তি আছে Nungairaba Pao Doren Medical Hub Palarbonna Anopa Chahi gi Anopa Mapao Puduna Lakchari Lakliba January gi tang 3 nongmaijing nimita Cachar Palarbon da leiba Doren Medical Hub Pharma Clinic asida free medical camp ama pangthoktuna adom gi blood pressure blood sugar check toba amadi sel laudana hidak langthak pi bagaloinana Dr. Khaidem Gautam Singhana hakjang phana leina bagi matangda pauta kya pibi ge dawri ayuki pung 10 dagi haugadaba lemna lang bagi thoromasida adom su khudongchaba silobinaba Doren Medical Hub ki maike dagi ningsingjari URDS Bontarapur Cachar na silangduna nongin NGO ga kusab naraga ngarang January gi tang ahumda Bontarapur Auditorium Hall da lem na lang bagi tharomama ERC Eye Care Silchar gilamjing makhada pangthokre hairiba free eye camp asida mioi chamaga kunromna meet lang ki hairi
National Handloom Development Program ki manung channa Ministry of Textile Government of India ki makhada January ki tang 13 dagi January ki tang 13 phawba Cachar Binnakandi Part 2 ki South Barak Complex da Handloom Expo numit 13 ni chupna pangthokadori hairibe expo si pangthokpagi matangda ngarang South Barak Hall da ngangom niranjan namay tangbal loduna miphamama pangthokre Moirang Mayim Professor Lukram Prajababu Thaudam Prem Kumar Taurangbam Raj Kumar Arambam Ongbi Radhamani S Helen Babuna Chingba Miyoi Singna Saruk Jakhiba Mipamda Handloom Expo Sigi Coordinator Oiriba Ingudam Manitomana Expo Sigi Matangda Wapam Kaya Sugaina Fongdokhi Ba Handloom and Handicraft ki kano sida expo sida mayam lakpiduna hujik bazaar da phangliba mamal sida ki so hena khudong chaw phangba yaba amadi Handloom and Handicraft ki phangba yaba sarkar ki kari leiba khudong chawa amadi hujik thabak tawdana leiriba koigi yumda leiriba koigi mindol sing chechal sing koi lowba yaba khudong chawa sing India government ki Handloom and Textile ki makhar pi de scheme mayam sing amadi uibara mana phangara khudong chawa sing na chingba adu makhal mathil gi oiba pota kaya su akoi lamdam asigi akoi Cachar district ki na uji assistant director na pubiriba koi sir Harilal Singha koi wajasu saruk gabigani assistant director wajasu saruk gabigani Democratic Students Alliance of Manipur DESAM ki kunithoi suba mapokuman thoram Jiribam District Sungarang DESAM District Council Jiribam na sinduna Rising Above Challenge Through Quality Education haiba theme asida Jiribam Higher Secondary School ki auditorium hall da pangthokre thorom asigi makha chatharak poina Manipur da thogliba thoganing da thodok asida leikidraba athoba singi mafam da ikai khumnaba utpa oina minute amatumin na lepki thoram da Jiribam ki social activist and Buddha Chandra Singh DESAM District Council Jiribam ki President Laisram Bilax Mitei Women Association for Socio-Economic and Development Jiribam ki President N Nibarani Devi All Jiribam Maira Paibi ki President S Susila Devi Jiribam Higher Secondary School ki Vice Principal KH Indi Kumar Singh DESAM District Council Jiribam ki Advisor Kangambam Bablu Amadi Ethno Heritage Council Jiribam Committee ki Convener Senjam Sainik Kumar na mathangsina Chief Guest President Amadi Guest of Honor oina saruk jakhi Manetra TSF thagada base RTS school da order through sig center pirak pe yai maduda thagada ba matam sida Nobodiya tamgada ba satra se akoi ti mama da khangde pokha hi thai RTS school building matak se class ama to hang de ba satra se duki mati participate se towe entrance se sau ya ba maya ba lai akoi na kale oh JNP je JNP da tamni ba bairoi sik se aduki mati Jiribam da lai re ai se aduki manung do so aran ba thabo to re ni aran ba ti kari no adu so akoi mai lu mari na pha bani adum taw dana akoi na JNP gi amor pa to seko matung da asidi Jiribam gi oina JNP tham da bhi yate ai ba gi wakhalon da mai roi lu mari da wakal da poglo matung da akoi na mari lai dam da taksen ba ne ba DESAM si khongdo pura ade horo pura khangum boy boy na college da pura ba ko matam do ru chahi ku ni do shule ba do sa da chahi ma am hapchala ma se ma se a kom ne ina thamoi da do ji da swatra ki sansan maya ma na emsu na MSM na DESAM na ari ki se na makal ki chhatra ba thodang samaj ba thodang ma makal lo lai adu DESAM so ya na maroi ba la chang ma thodang maya ma Jiribam da DESAM lobby ki mashe akoi na ai sana dum thangjai maroi na jiri da quality education ka na to matam da jiri da DESAM sa lobby ba thodang se a ko ahum ba mane jiri da mashe ai na hajina na te thamai seng ai na hara da DESAM na a ko phang na yam na a ko mong da yam na hai sing na quality education ni matang da lobby ba thabak thong khrai na uja hoi Haukiba December ki tang 16 tagi December ki 18 phawba chatharakiba North East Academy Lakhipur Khunogi Annual Sports Meet 2023 ki manamatum yenthokpagi thorom ngarang January ki tang 3 da Academy asida pangthokre
Thauramda School Management Committee ki Chairman Ingudam Binod, Principal Laitonjam Nandakisor Amadi Ngangom Brazakisor na Dais Tapamki, Punna Mai Paklaba Sanaroi Jahomga Yankai Tarukta Manamatum Yentoki. House Mari Thogna Sanakiba Annual Sports Meet Aduda, Red House na Point Chamagatara Pangduna Best House Taki Atuga, Best Player na Greenhouse ki E Meisnam na Taki. Manamatum Yentokpagi Tharom Adugi Manungchanna, School Asidagi Pass Taukiba Amadi, Hauzik Tamliba Mahiroi Singilaktagi, State, National Amadi, International Gitakta Manakaya Lorakraba, Sanaroi Taratarukpu, Taramnoki, Makoi Singduki Manungda, Lebak Ahumdagi, Medal Manga Lorakrabi, A. Priya Devi Busu, Ikaikom Nazaba Udki. Meisnam Joikumari Memorial First 5A Side Football Tournament Cachar Binnakandi Part 2 Wangkhem Lekaida January ki tang ahum dagi hodokre. Tournament asi Meisnam Bidapati amadi Meisnam Ongbi Purnima ki manung matam chadana Lakhidrabi machanupi ahan Meisnam Joikumari bu ningsingba oina pangthokpani. Ahan ba hodokpagi match ta Mutum Lekai FC amadi Binnakandi Part 1 FC sanaki. Tournament asi January ki tang 3 phoba sanagani. Lakhipur OBC Development Board ki Chairman Abhiram Sarmana Chief Guest oiduna haudokpagi thorum aduda Binnakandi GP President Sarangthem Helen Babu, Moirang Mayum Professor PWD Engineer, Retired Oza Meisnam Prazarhari, amadi Binnakandi Block Mandal President Meisnam Bidapati na chingba miyosingna saruk yaduna Maira Chokat Pikhi. Nungairaba pau khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi iming kabok lay kauri, ay tulu badagi haksang yakhang sina dana satpangam dana adu sargi klinik aigi badagi ay khare haji satpangam ay Lakhipur kumangini lesumangini aju hana ay satpangamamde ajikti Dr. Shanti da jengwadagi phadana satpangamme Aroibada maruoiba pau amukhanna Assam gi Golaghat jila gi Balijan da thokiba lambi gi kudongtiba thodok amada miyoi 13 leikidre Silchar shahar da numidang amata da huran batara tret amadi uralakiba polam kaya police na phagat khre Cachar Binnakandi South Barak Complex da state level handloom expo pangthokadori DESAM gi kunithoi suba mapo kumon thorom Jiribam district da supangthokre North East Academy Lakhipur Kunogi annual sports meet ki manamathum yantokre amasung Meisnam Joikumari Memorial 5A side football tournament Cachar Binnakandi da hodokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare